ꯃꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔꯅꯤ ꯑꯩ ꯄꯤꯡꯀꯤ ꯑꯣꯀ꯭ꯔꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯅꯖꯒꯗꯧꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯗꯥꯏꯔꯦꯛꯇꯔꯅꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯪꯂꯝꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯈꯪꯗꯕꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯍꯟꯊꯦꯝ ꯁꯟꯇꯣꯁꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯣꯛ ꯇꯨ ꯏꯝꯄꯦꯛꯇ ꯑꯍꯥꯟꯕꯗ ꯁꯟꯇꯣꯁ introduction macha ama haiba tare schooling kaida tawrai hana kari kari tawrami laifam kadai dagi no haibagi matang okay I school ai adum khangjare Laibag Information Technology Private Limited ki director ni ai schooling Dehradun da tawjare scholars home da from 5th standard tagi tawjare 12th standard pool lotion jare duda aduga after all ai adu Coimbatore da dum chachare Coimbatore da BCA loishale and MCA lotion jarakanda MCA ki last year ki manung jida I achievement am phange I got a job in the middle of the this MCA last year the mind to dana I say OLX hana platform am lai jabane adugi programming khara tawjarame adugi matungina I say concept se dumai lakibadagi maina isagi amtang hangjage haidana ai Manipur da songthokjarapane IT ki section lai tare OLX se Manipur jo hoji phong sara yamna pamna ba platform amani anything akhoina kaino ma laininge paisa je sunarakta matamda warakpa matangda OLX ta changa yengsi loi phangbani aigi pamiba rate tagi thoglaiba mayam dugi behind the scene madugi program adubu sembada yaubiramba thabak pangthokpada yaubiramba misak amani haiba tare ngasi gi akhoi guest asi mayamna ngasi khangaga amuka hena su harawramgani haina khalle aduga mathangda akhoi gi Laibag Information Technology Private Limited haibase miyam gi damakta khangba mi siyaram mani khangdaba sing gi damakta haiba tare masi karino masina tawiba thabak asina karino haibagi matangda telakna haibiyo Laibag Information Technology Private Limited haibase IT services ama khangni magi role di main role di website saba software saba and plus akoi gi Digital Manipur no putokchariba app tawam online da provide to ujabane akoina Digital Manipur hana akoi di project maming khatang ni tholise akoina tawjawise digitalize puthorake haidana online platform amabu leite haidana akoina target tawjarpane sida Laibag Information na directly akoina Digital Manipur gi damakta server akoina leijabani koi gi server main server leije koi Chennai da dum thammi and koi gi client di more than 400 mukti dum leire plus akoi gi Chennai gi project ka kaino tawragadi include tawragadi Manipur gi oina gadi around 70-60 sumaina mu leirang adu male in khanbada adu maina lei adu akoi gi improvement gi matang gi da hairagadi Digital Manipur gi je akoina hojik tawjai se advertisement angi junate akoina tawjai se Google ga tie up tawbagi maungda akoina tawjage tawbani kai gino haiba matamda akoina like tamok matamda for example go mapanda akoina imana sina kaino mahangakpa matamda akoi je yamna kaino oibado akoi hainingai result piningai leitabdo kari product tawge kari manufacture leige kotki hangakpa matamda akoi je kaim khumningai leite kai gino di kaino je akoi gi search engine haibagi concept se yamna leitabani khangna dabani na ya akoi Google de yamna hapkana dabani na akoi na je thibidu phangdre ada company tholai ne ju advertise to matamda akoi na yamna phajana uba ngamjadaba haidi mi jingje newspaper dang pa ju pana de Impact TV adagi ISTV lei mayam sing se yumthong khudimukta loina bu laini haibu kasu laitabani na akoina ida online da su hauji kan ji angang jing loina ba phone loi painare net nungai re jio tholaki bidagi adumain tawdana akoina karamba situation na puthoropa yage haidana akoina Digital Manipur platform je puthok charapane adu 1000 something akoi hojik client laser within a 4.5 months da so adumaina laibanina akoina improvement je kitang lakadra advertise tangi natana akoi gi lairiba Manipur sida services lai mayam jina akoina khomga charaga platform amatang da hapsan gargadi hayeng mina thiba matamda Google da hi bu thiraga su akoi gi page na ihan hana tholagadi they can search from there everything haidana sumaina putok jagin dau jaban aduga Santosh no sikta haibi khiba
software advertisement khakta natana software makhal mayam sai website sai na haibi reba the software se hauji fawba ki oina 4.5 months sida hauji fawba da Manipur ki oina laiba clients sing ki 1000 number helabase mas it's a big achievement haijaningi 4.5 months se ikui daba matam sida somna kan hotna bi badagi haiba tare mayamna khangbi dana tawraise hauji fawda software se karam makhal gi software sai website na karam ba sai haiba ki mata actually kaino ne I say director ani makine actually not only for the Laibag Information Technology Private Limited tangnate ai hana company am lejai Four Flash Information Technology na so Four Flash tagi akoina convert torpone Laibag Information Technology Private Limited so Four Flash na tawrum se website saba software dang sabane ado plus akoina Laibag sida hapslai jina DM dang ne hauji hapslai je so koina Laibag ki jida hire gadi website sabde school moreover 300 ti yogdaba male aina khanbada 240 ra 280 ra something yore including Chennai project ko so is Manipur gi dang na te aina haji se adu maina lay aduga software gi dadi se like koina sari se Fortis ki hospital ko management system client management system ko stock management system adumba khoi mapanda hoina delivery on tawse sida de khoi yam pangna tawde software na khoi stock management khara tawi and school management kitang tawi yam tawde khoi deeply khoi software da deal tawde seng haibda khoi the website responsive oi bada yam deal tawse PHP khoi gi HTML5 kumbarom da hoina deal yam tawse adu dang design tawse aduga hosita somna panbikhiba search engine se Google ga tied up tawraga Google sida hosik fangdaba mata laiter haijariba anything akoina khakningba khudingmak Google da type tawraga loinamak thogle maduda akoina yengi se hek type tawbaga ahanba tholokpa amani ahum check tawaiba karambane hena reliable oi ado aham hek tholokpa jina di hek magi khwaidagi authentic oiba result ne haina khoi gi concept so ama laije maduna maram oiraga client sing na su madu contact tawbira ineba madu da ina khangjaning basi karamba process sizinage masi mayam na khangjaninge karigino habidi akoi gi line natabani na any layman amna karamba program sizinaba sano aigi ad sina khwaidagi top priority piraga khwai mathakta thogolak pase masi karamba process sizinaraga karamna tawbajano habida madu gi mata koina DM gi project saba no se duration je 1 year mukti sangje hedum around ko to thama mukki dum 1 year and 1 month kumal sangje sagi base koina BCA tamingai da sagi project ne ado after se koina MCA to project to bulor kanda company da join to re and koina learn to ro mayam do koina collaboration loina to kanda to japne and ai amtang mamang thana amtang haijarange Laibag Information Technology Private Limited che director ani ne isa mag am lejare imanaba Chennai da leiba Lenin Loganathan haise masuni maga aigane yamna kain oi jaise main target oi jaise koina not only koi notice site ki tang nate koi full Manipur mean India si ki oina tawjage na thokjar pane koi gi hosting to the boy amada project the boy software the website the boy ta jo loin up deal tawge na thokjar pane aduga huziki haijari ba kaino tuna kamaina akoi gi search se tawrakani khotkini haibagi matang do haijarake akoi gi DM haijir digital Manipur gi platform haiba manipurinfo.com haisida register bu tawbiraba once akoina capture loi tawe maming matagi phone number magi address tagi ko magi keyword tagi magi company detail karino magi actual programming nat haidi company duna puthok chiriba product me am oigera magi skill ama dile ani adu skill lu puthok pe hek se akoina database store thor matungda akoina code se iba matamda asai Google na tawriba functionality je akoi mun na han khangdueba adu khang kanda akoi gi code da apply tawbneba koina Google jina kamaina akoi da hit lakadage and Google jina akoi gi data je read tawro matungda man kadai bu porakadage haiba je akoi na analyze tawrobneba so once register tawroba Google the my company tharaba for example XYZ ama tha se first link ta dum thola ni bau je
I can prove that right now that moigi company amekta thaba matamda adum thola dabani digital manipur ga kona adum kaigino dinga sai akoina code igi do functionality oireba fazana google ne accept kumba tawreba aduga moreover akoina tawrise ma dangi na company du dangi xyz tu dangi na chade mangonda phangiba product me am do asagi company si imsina se machal woro anything ko aduma magi image amadi logo amadi magi motto something amadi lerangani ba kari no ma puthoi je kari company no haiba do so akoina ung tawrute je register ta udang na te si je ad amalai jare listing amasu lai jare magi akoi da ad tawbi basu yarani na banner da haijare ko so smaina tawsida magi image manga amaga one logo amaga akoina collection tawjaiba marketing team da haijare ko so tawri je kari gino have the ngasai all google da di all na search sorangani ba first link second link third link na lerangani ba next da image lerangani ba tab ama lerangani ba image da click tawu mutam da asai company xyz thari ba do adugi image related to manga orangani mamangi da ama ni ho mari manga na image manga thongani ba adu image ma gi replace tawu gi ne so company do hana akoina ma pan lai ngai da thiba mutam da di phangde image su unrelated oiba ngakta ni ba thoise now digital na convert tawte je digitalize ne ba tawte je asai image sing do makha da lo in gar ni ba unrelated oiba image sing do so now the company got a new profile haiba dugi akhoi digi hoina capture tawraka google na lawgra ni ba tu pareng ado company hidi magi company to maming do phajana laijare dana my product put pire haiba do phajana khangjare dana google de so not only akhoi gi platform da natana sumaina put jabane khoina aduga khoina hojik se google gi in search engine sida khoina anything type to matam da related mayam thogle ado mayam thogle ibasigi marakta akoina authentic oidaba adagi reliable oidaba fraud mayam sulai web page adugumba mayam se akoina identify tawna ba haiba tare ko somna create tawbirebnina web page create tawbi software mayam sabi basida akoina akoigi audience ki damakta hai tare ko any client amagi damakta approach torokpa matamda positive oina na ba akoigi chapmana ba web page ama kana gumba santos na saba hairiba sumaina same education do tama aga same mana hairaga copy tawrena khalase ba difference si khara laigani difference da authentic oiba aseng ba web page se karambano madu akoida identify tawba yabagi technique se kari oigani okay so akoina hojik tawrise keyword na haiberiba SEO tawda most important word ne se google da hairgana ad word laiba moigi tag manager guma laiba mayam sing se suguma je hapa kanda ne moina koigi google da search tawda related mayam do tholopo matunda magi exact automatically mana kaino dudi google map to di tawjarga ni mana sign in tawboram targa di sign in tawdo wo targa suma track ti tawgani ba adu result ti loina bu tholakani ba many so I mean kaidi location ato to pagi ju related oina tholakani yamne SEO tori gai ne yamna first priority da tholopa haidana adu maina so akoina digital manipur da tawisina uniqueness oina tawisina kaino da ngasai gi google na piriba keyword se sidagi hendorok na akoina keyword amumoi client jindagi locally se akoi gi database to store tori ne store torga ngasai gi secure na akoina haijai se haiding ngasai gi akoi de server do tongana thambani na google na ju tongan ba uniqueness ama yengi ne haibadi magi bandwidth adagi yam laigre dudati magi uniqueness na yam laiba line laikre adu duda mana ping tawjaraga asai gi haiba khoi keyword se mana lawraga chingaga ngasai gi google du da type to du mana thohalakte ne masu adu location mana da bo ermoga taru akoi gi digital manipur di first stop ta dum lerakani haiba gi concept ne bo khoi na isation na koi client sing sina su na taga koi viewer sing na su yeng mama tamda hojik santos na haibi ba sing do wakal da thanbiraga koi na identify tawbiyo na haijage aduga mathangda santos te khangjaning base aina thabak ama setup tawrokpa matamda khara awaba khara di adumak thengnei haijariba sumaina koi manipur da thabak ama hawdokpase khatang wana adum thoe mayam gi damak ta haiba tare madumaina santos ki chu thokibra startup horokpa matamda kari kari thengnagi aduga thengnaba matamda
ai problem ama kano tawre thengnare masi overcome tawnanaba kari kari tawbiki haibadu okay aine sengna haijarabda ai MCA hek tawolorga ai adum haijare mamangda dum ko smaina OLX ki project ama smain tawjarame haibadu so I just worked at least 3 years on that in Chennai da dum tawjarame so I came back 2014 15 da dum came back tore aduga kaigino haibada ai thabak ti am tawninge du continue tawjaning mane dum and Chennai da ai citizenship so ige na tawrome kaigino di saying haibada moin ai je Chennai da lay matamda within a 3 month I can speak that language ko Tamilian je so I na dum ngang ba haijagre aduna I je 10 years suraga di I continue dum tawjar gen khanjarame so suddenly my father gi kaino je grandma je layroi na harpa so tadagi I je kitang ka shocking oire dagi aduda natna aina babana yamna kitang emotional oina nang lao kanamta ahan layroi na haiba so I came back to lakpane Manipur da duga babana tum sida setup tawung ngamgadra try tawro na harpa dagi I je job se apply je tawe ani dang tawe Manipur da ihana na tasi haina amaga tawe aduga company mana cloud je kana leramba hauji kilai gidra male so adum tawme so I got selected on that but I don't want to continue moi roles into ina yam sanaraktre ai gi budget hainer amuka so duna I je discontinue tore adudagi isa gi fourth place hari base link khale imanaba ani hum tawraga I je fourth place hai ju mi mari hai bane so ek mi mari tawbase ai di concept se yamna nungai na tawjage khanjabane software saba is yamna freely isaje comfortable hoijar kanda mind je sitting on somewhere go kenom ler kanda saga da board ngatane koi project da kitang difficulty hoi ko saba mo hek to pak sage na ngamba ju nate it took 2 times ju matam ju phada lowe so aduna aina imana sing da haire smaina koi company ma smain link kala se aduga koi startup tawrase I can bring you more clients and hire ai moi ta thajabu utle within a month I can bring 7 or 4 I guess client pusale they shock I don't know how to market but I used to bring because my 1000 I say moi ta thajabu utle so sit and work and I will bring client na hire I say MCA tawbu do marketing tawbu hoina ai haujare adagi ai ge achievement je dum haure haitare baba mana larik tadi phajani invest tawire haitare ai je adubu thaba hei tawgi dai I didn't ask anything from them so within a month ta dum kaino tawjagre hangakta matang do isana isa ithanda lepcha bangam ba matang yorok matam do madugi matam da akhigi ima baba gi khwaidagi nungai ba mikup sing oi ba habedo madumak oiramgani haijege client se kamaina poirak lakhibano kamaina kawi mayam se approach kamaina tawi habedo koi break ki matungda wari sanajege hojiki oina aten ba break ama khatang lojage impact news pu mi yeng ta tana lebi mayam bamukana taram nokchari adom nengbiri bas impact talk to Manipur ni ai Pinky Okram ngasi ai khoigi guest oina lengsen biriba asi Laibak Information Technology Private Limited ki director Ahantem Santosh kani amukana Santosh taram nokchari break ki mamangda client se friend ohumda haire aina client por kani akhona maduda thabak su se na hairaga yana khre madubu hangningi ba question chi inau nau na puthorok pa thabak ama Manipur da haugatpa matam da su wa doini waram gani dum ai khangjai maduda client taruk natraga taret porak pa haibase madumak awaba ma oidune ba madugi matam duda advertisement gum ba haiba tare ko khoina anau ba haugatpa matam da miyam da pot ama khangan gi hai tar gadi karam na khangali madugi platform da hojipudi online social media mayam laikre karam na haudoki haiba tare ko client se kam na approach do ki I used to go marketing ko client gi mafam da chalaga approach to jai kamaina tawge da akhoi di IT ni na we need to set up more ID akhoi na utoi je
functionality मैम दो मोइदा यामना लाइथोरपा पेपर वर्क को हेलोइदबा हाइदना अखोइना स्कूल गुम्बा कॉलेज गुम्बा अदगी कंपनी तो प्लेबा चोचोबसिंगसिदा अखोइना सुमाइना responsive oiba haidana adagi tablet da buiro phone da buiro web page ama sarpa matam da sumaina responsive ohen yani haidana koina mayam da loina ba hai tawbasida koina yamna cheapest oina su yole website am sab da just now we are selling 10,200 tang ne ko adu haidi responsive full responsive there and one email ju moida koina present tawani sumaina tawdana koi hauji laiba information technology na tawjabni hanadi cost around 20 to 18,000 ko static haibam lai dynamic haibam lai so dynamic it cost 25 above ko adu matung client gi se kaino ngak tane haidi to pamagi product kuma hapsaninge haibo taradi it's beyond 25 adum yorani so dumaina le ato wa bahai se yamna ti wa gi de aingon da de kai gi no hai de ai marketing se seng adum hai jage marketing learn to bujuna ti di adu bo I know that how to handle to the client I used to handle my client in Chennai I used to handle all the client that report to Viropa moigi report kaino to bi ma'am I handle loi to jare and I got a team member also from them so dumaina company meming to dum high guess we ai hoji haidi SR na company chogum lai Chennai da so adu da chu tawre IT section gi kaino da duga mana biotechnology na Coimbatore da leiba aduna koina ngasai gi MCA last year the talk da middle of that I got selected on that company so I didn't give any exam after that they just gave me a salary and certificate superior I just continue to and I just transfer to the Chennai so they get minor learn to open the client handle to open marketing khangdragasu how to express haidi moi the thajahan ba with the cheapest rate ne haiba matam da di everyone will believe us haidi adu minor lai ni haiba concept na ingon da chatpagi waba na waba makhalam ne haidi waba ta bani adu di company ma run tawge haibani na we need to suffer a lot ko dumai suffer tawe aina adum hai moida warning wasnu waba haina khangbagi wasna tana adum tawraga akoi ge no modi la kini haibagi pandam na dum lecture ga laijabani ngasibo ki larik tam ba hawri tagi dum thabak phange thabak phang badagi amuk experience koina tanjaliba experience hairiba akoina haijaluriba mayam knowledge mayam se punjalaga ekoi iram dam sida pora aga sida platform ama muk miyam gi damak tong piba manipur gi miyam gi damak piba manipur gi miyam gi damak ta su kanaba aduga isana pami ba thabak ta tawbanina somehow productive oire kanare ai isa gi su kanare ai client sing su manipur da leiba miyam gi damak ta kanare adu maina ekoi gi manipur gi mapanda lairik tamaga leiriba mayam sing sina su hai manipur da di halak ningi adubu thabak leidabanina halak pa yade la aga manipur da toina thabak kogan ba hai batare ko ozagi gumba any thabak ko base aina tama iduga sujan chana drasu thabak se adum hingda ba yada banina ai thabak se tawsan ki ba madugi hingda ba yada bana tawsan ki ba thabak to maduduna particular me aduda inner content hai tare kayam nungai ba biram gane do khoi khangde ba mane adugo somna experience tale thabak to tawrabanina ai gi paisa ahan bada yam lakpa lakta ba yengdana aina tawjari ba do mai pak pagi pen jaba amadi dum phorum gane khale adu maina manipur gi mapanda leiriba singna su manipur da lak piraga tawbi ba taraga di akhoi puna maki afaba oi gane haira haijage adugo mathangda There was Manipur da client mayam leire client sing sigi marakta karamba makhalgi ad kumba advertisement kumba jina hena lai sembiu si tawjage haibase karamba hena common oi mainly hauji lai sidi hoyi hospital amaga lakhre haidi akoina hauji kidi akoina banner de ad to wasidi yamna lakri sing na tare nipan mutang lak tangai banner da khangna da bana adu da su oi ba su yai ado listing thokpa da ki di listing thokpa di loina ba su re koina local ai se category je 32 category mu le ko da hotel restaurants hospital taxi gi available oi ba me am lai gre da gi koi gi
loan lobagi kaina yam leigre adu mutu loinu ba pharmacy dei loi suna hapti hapapane Imphal East West ki oina so adu dane koina 1300 400 mu yore na haidai within a 4 months da so aduna advertise till lakri seng habda adu hauji till listing thopadi haure kaigino habda ngasai gi koina Google ga tie up tawri na company ma gi masagi thaba mutamda koi gi first link se hana tholi se is the most important hauji se magi website later su website to secondary or kani akoina hena to boy gani hai tare aduduna adu the han setup to ya da koi se add to the automatically adum lak saga dai ni matanda haidi sai akoi ki result tu na phazar boy tar ga di adum haidi add to gi image jo dum Google na logo da pone aduga image ki tab to dum yauza bani matanda aduga koina kaino tawge na ad ki ne na phazana functionality tawba hai se noma haidare ko after koi di 6 month wait tawni haidi SEO tawba se maximum 6 month ti changnei ba so 6 month tang ding ngai na gani adu matang de tum result ma'am se loi khangna gani haidi kamaina work tawri no kamaina advertisement tawri no kamaina mi ma'am na tawwi gani haiba sing se loi khangna gani aduga plus koina toy se this day Manipur dang sunatene this day Manipur gi Facebook oiro Instagram da oiro social media da leiba sing si platform se koina loina ba post to bane hoji se safal tawra kai gi no tawri se habda client di hiram de ne ba akoi di paisa pigre register tawgre advertise tawira mani haidana koi gi platform dang ha pa ga yaroi ba mina TV ba mina khangbi ba hai ba mazu changi ba koi di so akoi na add to ba akoi gi manipur.info.com gi damakta add to was masi ju maru mane ba koi na add to de kana khangbi de no manung changa TV de no ba so du maina so moi gi Facebook ki page lai jero ngani ko akoi na Facebook moi gi low edum so adu lower ga koi na Facebook post was da moi gi tag to bi gi de ne maming so that akoi na moi gi social media da tag to bi de have say ma ju khangjare da na ko client du so akoi da number of 3000 above la ngani hauji kaino like to bi ba follow to bi ba group ta su lady ma'am ko adumaina yeng bi radi ma gi su phare dana akoina se Imphal East ki da kari lege haina yeng apo matam da CC lay have the loina ba Facebook dai su urani ma su harauzarani haibadi client du ma gi improvement la kani haitar visitors su improvement la kani adagi akoina mapan om da yeng bu matam da su si gi mapan si lay bani product si phanga bani koi mapan dai chen da su yare haibagi pot to adu do oirana bani da koina so social media sina one of the big platform oiraga hosipukta mayam da approach to bangam bagi CMLA Lebak Information Technology Limited sina lay samai to have the tag to ba mi duna share to ram gani like to na ba mi stum changa ngani aduna in a positive way social media na helps to ba se mi amagi khoi summit loan ki growth ta lay ba mayam business ki growth to ba ya ba mayam se hoji ki matam da Facebook ka se amna issue ma dum oina raga lay adubu Facebook haiba platform asida tawba yaba thabak in a positive way tawriba mayam sisu mayamna khangjan biba taragadi masisu adum thagat bigane na khanje aduga mathangda santosh te khangjaning base hauji ki oina ithanda thabak tawbibra natraga group of people hai tare ko pullaga thabak tawminari bra kamaina magi function se kamaina tawbi okay hauji te group haitre magi team lai jagre SEO gi Facebook gi Facebook gi Instagram gi DM gi haidana koi team khaidok jare hojite koina mainly koina tawrakte je admin section da dang ne koina pairakte je mas moina handle dum tawjagarni advertiser ma lapu mudam da Facebook gi da tawningira akoi gi da tawningira haibasing to koina loina mo khaidoga thamjare employer gi da haita di right now we have 14-15 and the minor dum working tawri aduga asom dana 22 I think so the scenery ba koi gi kaino server haitare 22 musmain lerangan so Manipur da thabak phangdana leiba mayam sigi marakta isana chongthok piraga startup ama tawbiraga mayam gi damakta tawbiriba plus thabak tawminaraga mukhi salary su mun piba ngambase miyoi kharagi punsi di sembirebani ba so adudagi hena phabasi kai oram gani haibatu so haijage aduga hoji aina startup pan kriba marak sida
Manipur da khoi ki hoji honorable chief minister Nongthombam Birena magi project mayam pai khali startup sing da recently classic hotel da loan mayam pa entrepreneur mayam sing da loan piri tawning ba mogi presentation pi handana khangkat laga tawriba mayam se makhoi gi marak ta di yaubi gi dabra kari kari tawi haibu gi matang adu makti yaujadre ai sum ha koina chelliba matam oibra haibu to sigi Laiba Information Technology Private Limited in November 25th the minor approval to Rokibne Chennai de where they start Chennai the window. So after that we government gets high ticket to minor approval I think January the minor oil on the Malay when a kitang chili what my and adu akoju newly oibanina with the kind of scope the same below tribunina product to when a yaw su value layer in a dum can bus were on any equina muna with the kangaludre ado matang the sodom opportunity la position no question aduga saying na this year okoina to se Manipur the mutani not only Manipur koigi India zigoina digital na puthok sarpanina digital Manipur na koina ming thon jawani sida so mayamna kaino sida trust tawraga laitaba pot da lai herak pasida kitang mateng pangbiragadi akoina yamna improvement tawngam na thajai okay madumak santosh na haibiriba appeal tawbiriba message pibiriba singsa concern miyoi singtuna tabiraga soidana tunggi punsida mateng pangbasu oibiraksano doga matam si yoksalakbaga aina hangjaningba amakhatanga hangjahoge akhoi advertisement haibasida platform di mayam laikre newspaper laikre TV channels media laikre aduga uziki internet ki khutang sida tawbuse akhoi gi media gi da akhoina khangjaba khatang relate tawraga haijage akhoi gi da advertisement piba matamda magi duration sida depending on that akhoi paisa su lepkani second kuntra da adu loba minute amada adu loba do khoi gi internet da somgi website sida tawbiri bisina number of words the lawrida magi pricing se kamaina tawbi okay so khoi gi di number gumba word gumba da di letter gumba da di khoi assign tawjade sena habda khoi di first this digital Manipur online platforms da di koina first tawde se register amtang tawbiu it's depend upon the category wise da koina paisa thamjai and 500 tagi di henju henjade ado 500 kumba lois na school college kumba kitang koi standard kumba lai bazu go dangni pharmacy kumba like 100 200 minus dang lagje they hen bazu like and it's a lifetime free ne koina tawjari se one store tawragadi it's a secure data more bani aduga lengdana dum laigadamni even akoi laiba information company laitraga su it's totally adum run tawraga laijaga da pone kana no haidi servers na laigadi dum laijaga da pone so we no need to pay for them adi akoina laijaga banina pay tawningai gi mathau ju tadre duti automatically do laigrabadina time hayong moina until and unless moina changes ama sima tawbiu hydri bukti adum laigadawrabani ba aduga khoi gi hojik se entrepreneur me ama thogle it's a big competition for you as well hoji hoga laiba singsina ma am thogle hantak ta na khoi gi pau che da su me am yaure da personally thengna ba su me am yaure mo gi ideas planning plotting kari tawdori me am gi da makta hai ba se moi se yamna tawrage hairaga chong thorak pa me am leire among them akhoi gi ngasi talk to Manipur gi program yeng biriba me am raksa su me am yauram duine ba entrepreneur oirakada ba hoji tawriba me am se masida makhoi gi level da competition ama tawba taragadi aina hena bani na hona duri bani ba madu hena na ba kari tawbiri kari tawgani future da aduga message masa amatang hai batare khoi audience ki tamak yamna dilai gre ado ai yamna di hai ro khatang di hai ke gino di akoi jo secret hai bo ma tulai phong duk tu pa ya da ba hai bo sulai digital Manipur da gi la khadaba future gi plan di digital ad na ma la kini digital board na ko aduga digital musu la kini koi gi kai hai tare angang na lai pa ba da nuai na ba program amas khoi semi kana duga espele khoi gi digital Manipur gi so apps loer ne launch to ga da sungai re aduga dum pana na dum thola ne khoi ro
Thank you so much, Santosh na ngasi akhoi studio da lengbirakpa yamna chilamgani hana dagi su toriba thabak tuna dam akhoi understand tawjai chilamgani chileba matam dagi kaithokpiraga akhoi studio se lakpiraga web page software how it works aduga kamaina semi haibagi matang sida client na kamaina approach tawi adugi matang duda wari sabi bagi damakta akhoida yamlaba knowledge mayama pibi bagi damakta hanana thagachari aduga tungi punsi da su future da tawge khaliba mayam da sungsoi soidana tawba ngamba oibiu haina khogi impact news ki site tagi haijage masini ngasiki impact doctor manipur ki program matangi chayol da nungai ba personality amaga loina atop episode ama puduna lakjage ngasigi oinadi kainana ba yathang nijari pinapirasi